Ngasigi oiba tongan ba collection kara miyam de kudol tamzigi Assam dagi lakpa mioi amadagi lupa lak taraga lising taruk amasong third jib aman numai singdol da munkre haiduna police ta wakat kre haiba wapamasina ahan boina kudol tamzigi tha asigi Khun-Ganhsinh kumal lampaki ISBT manakta laiba hotel majestic ta tungladuna lerakiba Assam gi mamarup metropolitan gi Kharguli gi upper Luitpur dagi Faridul Hasan apokpa Siddiq Ali Ahmad kauba mioi amadagi mahakna masak khangba mioi ama amasong mahaka loinaba numai paiba mioi nipa lomna sel oina lupa lak taraga lising taraga taruk amasong mahaki gari third jeep AS26F0870 mullaga lobikre haiduna Imphal Police Station da complaint report ama file torokre haiba wafamasi tamjaraga video asibu mieng tabiriba punamakpu taramna okchari amasong ikaikumna butchari Faridul Hasan chahi kunga mangana complainant oiduna ngasi file tawkiba report aduda mahak Manipur da mioi aniga loinana lakmina khibani haina phongdokli aduga mamang thakta Assam gi Karinga jada laiba Lilongyang bi lekai dagi masagi chahi Khun-Ganhsinh suraba mioi ama mahaka khangnabadagi mioi asibu mahaki oina Manipur gi local containment oirakhibani haidi mahakna tha asigi Khun-Ganhsinh da hotel asida check in tawduna leiraklaba matung numit asimakta da mahaki local containment oiriba mioi asina atopa khulai paiba mioi nipa longa lakminaduna mahak amasung mahaka lakminakhiba mioi singbu kihan khangalaga lupa lak taraga lising taraga taruk namduna mullaga laukibani hairiba sanpam asigi manungda lupa lising nipugani toidi case oina lauraga ataina accused asigi account da electronic transfer tawhanbani hairi thodo asi thokraba matung ngarangsu numidang pung 8 makhairom tarakpada chapmanaba mioi khutpu asina mahaki amuba machugi third jib asibusu mullaga pukhibani hairi gari asi pukhibagi matangdadi atonba sanpham singdabagi damak gari asi pibani haibagi aranba video amasu thadorokle maramsing asina police na thodok asigi matangda case ama lokotuna chenabasing logi matung ina phagat piyo amasong namduna munkiba gari phangan biyo haiduna wakat pani hairi Maki complaint report adu ngasi Imphal Police Station na official oina receive tawkre hairi Makatana pau pauna hudabadagi special SDO ni haiba personal khara da purakre gari ani akai toi to ankre I10 karama amasung baleno karama da lakiba khabaisoi ge tare chuba MR gi complex ta leiba special commando ni haiba personal khara ga mangzaunana pau pauna hudabadagi kewa Purjugi mafam amada MG Narega gi tabak suramba job card holder singagi marakta thoning daba tawdo ama thoktuna commando personal sing ni haiba singi manungdagi kharada purakre amasong makoina tonglokpa karani amangata thon kredi Tawdo ase ngase ayuk pung taraga minit ni purom tarakpada Imphal East ki Khundrakpam Assembly Constituency gi manung chaliba Kewa Purjugi mafam amada thokibani hairi Special Commando gi personal sing ni haiba mioi kharana कार अनि असिदा तोंगलगा मफम असिदा हंगनंदा थौबद नतना ngaihak mafam amada khamduna leibna chingba torokpadagi job card holder singna sangsinuna hanglubada makoina aikoi manungi mioi singni mioi amadagi drug phaba lakpani haina kumlaki hairi wafam ase pizam setuna lakpa personal sing aduna mi phaba lakpani hairakbada natana makoina tonglaki ba car adugi registration number na chingbasu yaudabana tabak churamba job card holder singna chingnarakpadagi makoigi maraktagi karada puraki amasong makoina tonglakpa car animak akai choi ton bada natna lambi mathakta mathak makha ontolaga thamki hairi adumoina mak mamai thangda mioi sing adu taret chuba MR complex ta leiba special commando gi personal sing ni haiba khanglakpaga loinana akai choi ton kiba gari adugi manungda police ki uniform amasong khungumna chingbasu yoromba thengna ki hairi pawasina makata na haibada makoina drug phaba lakpani hairabasu mafam adudagi lan thorakpadagi khulngakpada saruk yaramlaga hausing ingkol koiduna leijaba mioi ama phaba lakpani haibasu khangmangam ki hairi adumoinamak mioi sing adu special commando gi personal sing haiba khanglakpaga loinana INB state amasong central force sangsilaglaba matungda makoibu akai toi thoklaba gari ani aduga mafam adudagi puraga chatkre hairi makha satharakbada nungthil pause gi sifong ama oiriba kangla paudagi lokotcharaga thamjage center na irang loisinana bakuki josing kauraga wari sanariba se wan thok laite hairi hauki bachahi 2023 gi May 3 dagi hauna state asida thoklakkiba kanglukki irang ase loisinana bagi damak center lengang na kuki jogi luchingba seng kauduna wari sanariba ase wan thok laite chin kuki narco terrorist sing bulamdam asidagi tanthokpagi mahutta refugee ama oina themduna leiriba asigi nungi oiba wan thok karino haibadu miyamda khangalu haina lamyanba irapot ningsing thoram observation committee lintok ki convener Leisram Syam Kumana phongdokre
PPCM गे मखादा लिंतोकना सिंदना थाबुम अमा चुपना चचरखिबा लमयानबा हिजम इराबोट की मपो कुमोन थौरम ngase लमयानबा संगलेंदा पांगथोखिबा लोइसिनबगी थौरम अदुगा मरी लेनना लिंतोकि कन्वेनर असिना वफम असे फोंदोखिबनी मांगना मखाताना हाइकिबदा थोकलिबा कंगलुक इरांग असिना लांजेनरक्तुना तोंगान तोंगानबा रिलीफ कैंप लेदिबा IDP सिंग ngasisu अवा अना मयोकनरीबनी मसिदा इंडिया गवर्नमेंट न कुकी जोसिंग कौरगा संगताइनबगी रोल लौरिबा से मरम चादे लमदम असिदा थोकलिबा इरांग असिदा सेंटर गी अचौबा रोल याउरिबनी हाइखि अमरोमदा लमयानबा हिजम इराबोना पामजरमबा मानब खुनाय अमसोंग मियत मिनै लेतबा लमदम अमा हाइबदु ओहेननबा अखोय पुन्ना होनमिनसे लुचिंगबा सिगी वखलोन थबकता ओंथोकनबा होनमिनसे हाइना पोंदोखि थौरमदुदा वांगांग कि बिसिंगसु लमयानबा हिजम इराबोना ब्रिटिश लेंगाक इंडिया लेंगाक अमसोंग निंगथौ सासन गे मयोक्ता मिरो तादुना मानब खुनाई अमगिदमक होनरमखिबा कया अदुगी मतांगदा मयेक सिंगना वफम कया थमखि लोइनना लुचिंगबा सिगी खुदुंग इंदुना मांगना पामजरम पंदम अमसोंग वखलोन चिंग अदु थबकता ओंथोकनबा होनमिनसि हाइखि ngasiगी थोरम अदुगा मरी लेना लमयानबा हिजम इराबोट की फोटोदा मियामना लैकटुना इकाई खुमना उतखि मकाताना म्यांमार आर्मी ना सिक्योरिटी आउटपोस्ट सेमगतनबा रोहिंग्या खुंगंगसिंग टेमथोखरे हाइरि म्यांमार दा लैबा रोहिंग्या खुंगंगसिंग म्यांमार आर्मी ना मखोइगी अनौबा security outpost semgatnabagidamak paktaknana temthokhre haina UN sagotpa report amada phongdorokli kumza 2017 da Myanmar gi Rakhine state laiba masing yamdaba Rohingya Muslim sing taktokraba matungda makogi khungang sing amasong mok sing paktaknana Myanmar military na mangtan kraba matungda makogi khungang sing aduda security outpost semgatnaba thorong kaya tawri haina UN sagotpa investigation amada phongdokre kumza 2017 gi August Myanmar lengak ki mayokta lan hauriba militant singi eteke pakhum piba oina Myanmar military na operation chataba haukibaga loinana Rohingya Muslim singbu Rakhine state gi takthorokhibani hari samudra khongban da taba Rohingya million 1.3 rom yumno naba lebak Bangladesh ta refugee oina changjapam lauduna leidi hari Myanmar military na Rohingya singi mathakta military operation chatakhiba adubu United Nations na ethnic cleansing textbook example ni haina phongdokhi UN Fongdorokpa report amagi matungina Myanmar authorities sing na Rohingya kungang sing mok sing cemetery amasong farmland chingbu mathang mangta an ki hairi Myanmar authorities sing na mathang mangta aliba adu Rohingya sing na makoi gi land right ching talaktana bagi pandamdani hairi independent investigative mechanism for Myanmar na thadorokpa report amada Rohingya sing gi official record ching lehendana bagi pandamda Myanmar authorities sing na masing yamjadaba Rohingya sing gi mathakta paktakna na tanthok pagi tabak sing chatakibani hairi UN sirakkiba maral sing adugi ona tainabada Myanmar military na kumza 2017 da chatakiba operation sing da Rohingya Muslim sing da aki akhanga masong miyot minai chatakiba laiti haiki